Maroy Bapau, Kurai Thoiding Zam Lekaida, Sakti Leba Pomama Pokai. Amani government ki quarter singda niyam kaina lesiliba sing eviction hauragani haina CM na phongdokre. Poni TV na sandok chaba pungja sigi Manipuri pau mideng tabiri basingbu Bidyasana na taram nokchari pau sandok na pizari ngasi nongalam dai pung ahunga minit yang khairom taba matamda Kurai Thoiding Zam Lekaida IED ni haina thazaba vomama pokaikre thawdogasi Kurai Thoiding Zam Lekaida leiba RK Virendra chahi yankhai mapan gi mayumda thokebani yum aduda leiba gari khara akai atoi thokpa natana asoka pandi amata yaukhidroi hairi RK Virendra Housing Agriculture Department da Executive Engineer oina Thaupuriba Misakamani Porompat Police Station amadi Forensic Science na Thaudok Thokfam maduda laktuna yengsinbagi thabak chathakre adubu kari maramgi damak kanana vom asi pokhai halambano haibagi akupa maroldi khangbangamdri hairi Government के quarter सिंगदा नियम कायना लेसिलिबा सिंग eviction होरगनी लोइनना सरकार के कर्मचारी सिंगी मरक्ता मखोई के quarter सिंगबो अतोपदा सांदोकलिबा सिंग थबक्तगी suspend तौरगनी अमसुंग मखाताना थबक्तगी terminate तौननबा थबक पाइखलगनी हाइना मणिपुर के Chief Minister N Birena फोंदोखरे खोंगथांग असि government quarter सिंगदा आइन नयादबा मवोंगदा Kansinduna Aingi Mayokta Chathariba Thawong Kaya si check taunaba ni haina CM N Virena Mahaki Facebook account Tagalakibni Ngarang Peace Humanity and Social Development Club Tourism Mamang Lekaina Sinduna Tourism Community Hall da Handak Karnataka ge Bengaluru da Pangthokiba Khelo India University Game da Fencing Masanada bronze medal Laurakhibe Phamdam Aruna Chanu Amade gold medal Laurakhibe Gurumayam Priya Lakshmi Amade Northeast Regional Week da boxing ge KG 66 category da gold medal Laurakhibe KSI Silky Devi Amade KG 66 ke category da silver medal Laurakhiba Hekruzam Bijoy Singhbu PHASD Club Tourism Mamang Lekaina Achamba Khudol Piduna Taramna Oppaga loinana ikai khumnaba utkre Kendriya Bidyalaya Sangathana COVID-19 na maram oiraga mama mapa animak laikhidraba angang sing KV school singda lemna lairik tamhananaba wareb na kre haire Center na KVS da PM Cares for Children scheme gi makhada laibaka sida leiriba COVID-19 na maram oiraga Mama mapa animak laikhidraba angang singda lemna lairik tamhananaba khanghalakpadagi wareb asi laukhibani hairi Satra Singh asigi masa masagi chahi yengduna chanaba class ta ming chanbigani loinana class 1 dagi class 12 fauba lemna lairik tamhangani hairi Paugi marakthana tenba pregama
ब्रेक की मतुंगदा मखाताबा पाउ पिजरी कुकी स्टूडेंट्स ऑर्गेनाइजेशन केसो हैंगलेपना तमदा लैरिबा इचिलिनाव सिंह अमदी ऑर्गेनाइजेशन सिंगदा लोइखाई एरियादा खुंदादुना लैरिबा खुंजा सिंगी सेंटिमेंटबु रेस्पेक्ट तौबिननबा अपील तौरकली अमदी मफम अदुदा शांति लैहनबा कम्युनल हामनी लैहनबगा लोइनना समाजता चप मानबा मिडियंगदा लैहनबा ngamnanaba honagani hairi KSO Hanglab Block Information and Publicity Wing na thadorakba cherolamana tamda lairiba ichilinau sing amadi organization sing na loikhai areas amadi manak nakpa mafam singda charang naba aki tuzung pokhanba thabak kaya ama tatana thoghalakli masi ethics yaudaba niyom chumdaba thabakni haina phongdorakli Thabak Thauram Kudingmak Mafam Aduda Tariba Kunja Singda Natraga Miyamda Kanaba Purakadaba Oirabadi Mafam Aduda Kundariba Kunja Singda Tanadaba Natraga Yauhandaba Haibasi Furup Amabu Atamnana Singnabani Amadi Furup Adugi Right Matpani Haina Cherola Sina Hairi All India Radio News Services Division Ge Director General Oina Leiramba C Laleng Liana ngarang Silongda Laikidre Mahak asi lising amaga chamapan humfumari batch ki oina Indian Information Service IIS officer oina Thopurambani amadi lising amaga chamapan maudra tareta thabaktage pothakibani Mahakna hingligai matamda AIR da natna atai atopa media unit sing haibadi Information and Broadcasting Ministry amadi Defense Ministry da thabak tawrami Haukiba ing lising aniga taramapangi July tang tarukta Bishnupur Police Station ge manung channa laiba Nachaudagi NAB Police Team amana drug KG tarahumdoiga konana fakhivi nupi ani ngarang Special Court Judge Bishnupur W Tonen mitaina lupa lakh amamam fine ga konana chahi taranipan gi fadok pikre Miyoi ani asi haukiba April ge tang kunipanda conviction pire haina court asimakna lauthokraba matung ngarang sentence hearing sathakibani Fadok pikraba nupi ani adude Kangpokpi district ke Saparmaina police station ge manung chanba Pamnol dage kemkem haukep chahi nifu mapuroiba Hillary haukep amasung khul asimakta dage heva wifi chahi nifu mapan mapuroiba Hamthang wifi kawi Fine gi senfam asi chahi mangagi manungda pigadabani karigumba senfam asi pidaba tarabadi jail da thataruk sangthana legadabani hairi loinana makhoidagi fagalaba drug kg tara hundoi adusu manghan kinanaba special pp da court na khanghan kre hairi aroibada maroiba pa omukhana Khurai thoiding jam laikai da sakti leiba phomama pokhai kre Amadi government ki quarter singda niyam kaina laisiliba sing eviction horagani haina CM na phongokre Poni TV na sanjok taba pungja sigi Manipuri pau matang asida loksinjare